Addiction Free Manipur campaign Houdokhre. Drug addict oiraktanabagidamag punna thengnaminasi haina Manipurgi governor na phongdorakli. Nongmagi masing hengatlakliba drug addiction gi issue asi punna thengnaminaba mathau tai haina Manipurgi governor Ajay Kumar Valana phongdokhre. Nasa Mukta Bharat Abhiyan gi makhada Brahma Kumari Manipur na sinduna Raj Bhavan da pangthokpa Addiction Free Manipur campaign howdokpagi thoram aduda mahakna makha taraduna hai India asi economy da mangjil thaba manga suba country ama oiri loinana tongan ba khudongchadaba kaya amasu mayoknari basing asi country asina adumak loisinba ngamdabasu oiri adubu tungi horakliba naharol kaya ama drug na maram oiraga manghan ba ama oirakli khudongchadaba singi manungda achauba ama oiriba naharol singmu manghanba drug addiction asi thingnaba demand reduction supply chain muthatpa amadi treatment chathaba asida central amadi state lengaki agency singna kupna yengsinba mathau tai amadi mama mapa oibe singisu achauba thodang lei haiki mahakna hai BJP na luchingduna paliba lengak asina nasa mukta Bharat Abhiyan gi makhada mayai kaba chinjakta laichuraba singbu mahausagi punsida hanjin hanaba hotnabada Brahma Kumaris medical wing na thodang chauna lauduna lakli India asi malemge chaukhatpagi fambakta mangjil thariba lebak amani adubu state kharada naha oiriba singda mayai kaba chinjak sizinabagi chang wangkhatlakli masigi maru oiba maramdi international border da ngamkhai landuna nisagi potlam sing pusilakpa amadi demand gi chang wangba asina maram oiri drug addiction gi issue asi Ministry of Social Justice and Empowerment amadi state lengak singapun na thengnaminaba mathau tai masigi mathakta mama mapa oiriba singnasu social stigma dagi lanthokduna nisada laichuraba sing mahausagi punsida hanjin hanaba hotnabana khunai gi lichet asi afaba maikaida purakpada chauna thodang laugani haiki Thoramaduda BK Dr. Banasir Lal Sahavazi, Secretary, Medical Wing, Rajyog Education and Research Foundation, MT Abu Rajasthan, Professor R.K. Lenin Singh, President, Indian Medical Association Manipur State Branch, Social Welfare Department ki Director, Ngangom Uttam Singh, BK Nilima, Behenjis Brahma Kumaris Manipur, Dr. Swapan Gupta, Associate Professor of Neurology, Registrar Academic ZB Pant Institute, New Delhi na Mithunglen Singh oina sarukya ki